ꯂꯨꯈ꯭ꯔꯦꯗ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯦꯡꯅꯔꯨꯕ ꯎꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇ ꯊꯦꯡꯅꯔꯤꯉꯩ ꯎꯅꯔꯤꯉꯩ ꯑꯩꯒꯤꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯊꯦꯡꯅꯗ꯭ꯔꯕ ꯎꯅꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯤꯡꯌꯥꯒꯤ ꯏꯁꯤꯡꯈꯣꯡ ꯃꯅꯥꯛꯇ ꯋꯥꯈꯜꯅ ꯂꯨꯝꯊꯈꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯈꯗꯥꯡꯗ ꯃꯈꯨꯠ ꯑꯅꯤ ꯁꯧꯔꯒ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯗꯨꯗ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯅꯨꯄꯤ ꯑꯃꯈꯛꯅ ꯀꯧꯔꯛꯏ꯫ "ꯗꯥ ꯄꯨꯟꯁꯤꯕ ꯅꯠꯇ꯭ꯔꯣ?" "ꯑꯧ, ꯃꯥꯅꯤ, ꯀꯅꯥꯅꯣ?" ꯍꯥꯏꯔꯒ ꯏꯉꯛ ꯉꯛꯅ ꯂꯩꯊꯣꯔꯛꯏ꯫ "ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯑꯩ ꯏꯆꯟ ꯃꯆꯥꯅꯤ, ꯅꯍꯥꯟꯋꯥꯏ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯄꯗꯣ." "ꯑꯣ, ꯏꯆꯟ ꯃꯆꯥ, ꯅꯪ ꯑꯣꯏꯔꯦ꯫ ꯀꯥꯏꯗꯒꯤ ꯈꯪꯉꯅꯤ ꯅꯪꯗꯤ? ꯄꯨꯡꯑꯣꯟꯁꯨ ꯑꯣꯜꯂꯝꯃꯦ, ꯅꯁꯥꯁꯨ ꯌꯥꯝ ꯅꯣꯏꯈꯠꯂꯝꯃꯦꯅ꯫ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯀꯦ ꯅꯪꯕꯣ?" "ꯍꯞꯇꯥ ꯑꯃ ꯐꯥꯔꯤ ꯊꯣꯛꯂꯛꯄ꯫ ꯑꯗꯣ ꯗꯥ ꯄꯨꯟꯁꯤꯕ, ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯗ, ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯨꯕ." "ꯋꯥꯈꯜ ꯑꯃꯕꯨꯗꯤ ꯁꯨꯝ ꯈꯜꯂꯝꯕꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ?" "ꯑꯩꯒꯤ ꯋꯥꯒ ꯂꯥꯏꯔꯤꯗ, ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕ? ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤꯗ." "ꯍꯣꯏ ꯍꯥꯏꯔꯁꯨ ꯌꯥꯕ ꯖꯥꯠꯅꯤ." "ꯑꯗꯨꯗꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯒꯅꯤ." "ꯅꯨꯡꯁꯤꯅꯕꯤ ꯑꯣꯏꯗ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ, ꯅꯨꯡꯁꯤꯅꯔꯝꯕꯤ ꯑꯣꯏꯗꯧꯔꯤ." "ꯑꯣ, ꯀꯥꯏꯅꯈ꯭ꯔꯕꯣ ꯍꯥꯏꯁꯦ?" "ꯀꯥꯏꯅꯈ꯭ꯔꯦ." "ꯀꯃꯥꯏꯅ, ꯀꯔꯤꯒꯤ ꯀꯥꯏꯅꯈ꯭ꯔꯤꯅꯣ ꯍꯥꯏꯁꯦ?" "ꯈꯪꯗꯦꯗ ꯏꯆꯟ." "ꯍꯣꯏꯅꯦ, ꯇꯧꯅꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤꯕꯨ꯫ ꯑꯗꯣ ꯅꯪꯅ ꯃꯊꯥꯏ ꯊꯥꯏꯅꯒꯤꯗꯣ ꯇꯧꯔꯝꯅꯦꯕ, ꯃꯤꯉꯝꯖꯗꯕꯗꯣ꯫ ꯃꯇꯝꯁꯤꯗꯗꯤ ꯁꯦꯜꯕꯨ ꯊꯣꯛꯑꯕ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯁꯦꯜꯅ ꯌꯥꯗꯕ ꯃꯤꯁꯨ ꯂꯩꯗꯤ ꯂꯩꯕꯅꯤꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯥ ꯄꯨꯟꯁꯤꯕ ꯀꯅꯥꯝꯇ ꯈꯪꯅꯗ꯭ꯔꯕꯣ?" "ꯈꯪꯅꯗꯦꯗ ꯏꯆꯟ, ꯁꯨꯝ ꯂꯩꯔꯤꯁꯤꯅꯤ." "ꯐꯔꯦꯁꯦ ꯇꯣꯛꯑꯣ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯇꯨꯡꯂꯝꯆꯠꯇ ꯈꯨꯔꯧ ꯊꯥꯡꯅꯅꯕ ꯊꯕꯛꯇꯤ ꯇꯧꯒꯨꯝꯁꯦ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯑꯗꯨ ꯐꯔꯕꯅꯤ꯫ ꯅꯪꯕు ꯃꯥꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ, ꯃꯥꯅ ꯀꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯕꯅꯤ꯫ ꯃꯗꯣ ꯅꯪꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯒꯤꯗꯃꯛ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯒꯗꯕ ꯅꯠꯇꯦꯁꯦ꯫ ꯅꯨꯡꯁꯤꯕ ꯑꯃ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯕ." "ꯈꯪꯗꯦꯗ ꯏꯆꯟ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯝꯅ ꯍꯦꯛꯇ ꯊꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ." "ꯑꯗꯨ ꯐꯔꯦ, ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯗꯥ ꯄꯨꯟꯁꯤꯕꯒꯤ ꯅꯝꯕꯔ ꯄꯤꯔꯛꯀꯦꯔꯥ? ꯍꯥꯟꯅꯒꯤ ꯅꯝꯕꯔꯗꯨꯁꯨ ꯆꯠꯈꯤꯗ꯭ꯔꯦ, ꯁꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤ." "ꯑꯃ ꯁꯤꯜꯂꯤ꯫ ꯍꯥꯟꯅꯒꯤ ꯅꯝꯕꯔꯗꯣ ꯏꯃꯥꯔꯖꯦꯟꯁꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ, ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃ ꯂꯧꯔꯦ." ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯝꯕꯔ ꯑꯅꯧꯕ ꯑꯗꯨ ꯏꯆꯟꯗ ꯄꯤꯔꯛꯏ꯫ "ꯗꯥ ꯄꯨꯟꯁꯤꯕ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ, ꯄꯥꯎ ꯐꯥꯎꯅꯁꯦ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯗꯧꯕꯗꯤ ꯂꯩꯀꯣ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯈꯔ ꯆꯥꯗ꯭ꯔꯤ." ꯍꯥꯏꯔꯝꯂꯒ ꯏꯆꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯏꯆꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯃꯁꯛꯅꯒ ꯐꯖꯕꯅꯦ, ꯐꯤꯕꯝ ꯃꯨꯔꯇꯤꯅꯒ ꯆꯨꯝꯕꯅꯦ, ꯖꯤꯝ ꯁꯥꯟꯅꯕ ꯅꯨꯄꯤꯅꯒ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯁꯕꯥꯟ ꯅꯠꯇꯦ ꯏꯆꯟꯒꯤ ꯁꯕꯥꯟꯁꯦ꯫ ꯍꯜꯂꯕ ꯂꯦꯡꯖꯨꯝ, ꯁꯦꯡꯂꯕ ꯈ꯭ꯋꯥꯡ, ꯃꯗꯨꯗ ꯇꯞꯅꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯄ ꯑꯗꯨꯗꯤ ꯑꯎꯕ ꯄꯥꯈꯪ ꯀꯌꯥꯅꯗꯤ ꯀꯔꯤꯒꯤ ꯃꯤꯇꯥꯔꯣꯏ? ꯀꯨꯆꯨꯅꯒ ꯏ ꯊꯥꯡꯅ ꯉꯧꯕꯅꯦ, ꯀꯅꯥꯅ ꯀꯅꯥꯒꯕꯨ ꯆꯥꯡꯗꯝꯅꯔꯨꯅꯤ? ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ, ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯕꯨ ꯈꯤꯇꯪ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯏꯆꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯅꯝꯊꯦꯛꯑꯒ ꯅꯝꯊꯨꯔꯒ ꯊꯝꯃꯝꯃꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯅꯍꯥꯟꯋꯥꯏ ꯂꯩꯔꯝꯕꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ꯫ ꯑꯍꯣꯡꯕ ꯍꯥꯏꯕꯁꯤ ꯂꯦꯡꯃꯤ ꯄꯥꯜꯂꯤꯕ ꯖꯤꯕ ꯄꯥꯟꯕ ꯊꯋꯥꯏ ꯄꯥꯟꯕꯗ ꯅꯠꯇꯅ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯀꯣ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨꯁꯨ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨꯅ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤꯀꯣ꯫ ꯑꯣꯏꯖꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯄ ꯉꯝꯂꯕꯅꯤꯀꯣ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯕꯨꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅꯕꯨꯗꯤ ꯋꯥꯔꯧꯗꯦꯗ, ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯕꯗ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯔꯤꯒꯤꯅꯣ
ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ? ꯄꯨꯟꯁꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯎꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯐꯣꯟꯗꯨ ꯄꯥꯏꯈꯠꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯄꯨꯟꯁꯤꯕ, ꯑꯩꯅꯦ, ꯏꯆꯟꯅꯦ꯫ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯁꯦ? ꯑꯩ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯝꯃꯤꯗ ꯏꯆꯟ꯫ ꯀꯩꯅꯣ ꯄꯨꯟꯁꯤꯕ? ꯑꯗꯨꯛ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯊꯕꯛꯇ ꯂꯣꯏꯅ ꯇꯧꯔꯛꯄꯁꯤꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯄꯨꯟꯁꯤꯕ, ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯜꯂꯒ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣꯕ? ꯃꯍꯥꯛꯁꯨ ꯃꯥꯅ ꯐꯔꯅꯤ ꯈꯟꯕ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯪꯅꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩꯔꯤꯕ꯫ ꯅꯨꯄꯤꯗꯨꯅꯕꯨ ꯅꯪꯒꯤ ꯋꯥꯈꯜꯗꯨꯕꯨ ꯈꯟꯕꯤꯕ ꯁꯪꯕꯤꯔꯝꯒꯗ꯭ꯔꯣ? ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯗꯕ ꯃꯥꯒꯤꯗꯃꯛ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯎꯍꯩ ꯄꯥꯟꯗꯕ ꯎꯄꯥꯟꯗ ꯎꯍꯩ ꯀꯦꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯛꯂꯔꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯟꯕꯅ ꯍꯦꯟꯅ ꯐꯩꯌꯦ꯫ ꯍꯣꯏ, ꯐꯔꯦꯁꯦ, ꯈꯜꯂꯔꯣꯏꯒꯦ꯫ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯤ ꯃꯥꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯒ ꯁꯠ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯗꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ꯫ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯔꯅꯨ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯄꯨꯟꯁꯤꯕ, ꯑꯗꯣ ꯉꯁꯥꯏ ꯅꯪꯅ ꯍꯥꯏꯗꯧꯕ ꯑꯃ ꯂꯩ ꯍꯥꯏꯔꯒ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯔꯝꯕꯗꯣ, ꯑꯗꯣ ꯀꯔꯤꯅꯣ? ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯐꯅ ꯍꯩꯁꯤꯡꯕ ꯑꯣꯏꯔꯕꯁꯨ ꯃꯁꯥ ꯃꯁꯥꯗ ꯊꯣꯛꯑꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯁꯤꯜꯂꯤ꯫ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯇꯦ ꯍꯥꯏꯅꯕꯒꯨꯝ ꯏꯆꯟꯗꯁꯨ ꯊꯣꯛꯂꯔꯤ꯫ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯥꯊꯩꯔꯒ, ꯄꯨꯟꯁꯤꯕ, ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯨꯝ ꯃꯄꯥꯟꯗ ꯂꯩꯔꯛꯄꯅꯤꯅ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯐꯝꯁꯤꯡꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯄꯨꯟꯁꯤꯕꯒ ꯁꯨꯝ ꯆꯠꯂꯒ ꯌꯦꯡꯅꯤꯡꯕꯗꯣ ꯑꯩ ꯄꯥꯝꯕ꯫ ꯑꯇꯣꯞꯄ ꯃꯤꯒꯁꯨ ꯆꯠꯄꯗꯣ ꯑꯩꯅ ꯄꯥꯝꯗꯕ, ꯅꯨꯡꯉꯥꯏꯇꯕ꯫ ꯅꯪꯒ ꯁꯨꯝ ꯆꯠꯃꯤꯟꯅꯅꯤꯡꯕꯒꯤꯅꯤꯗ꯫ ꯅꯪꯅ ꯁꯪꯕ ꯀꯥꯟꯗ ꯑꯗꯨꯝ ꯆꯠꯁꯤ꯫ ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯂꯤꯈꯩ ꯌꯥꯔꯦ꯫ ꯑꯗꯨꯅ ꯄꯨꯟꯁꯤꯕ, ꯏꯝꯐꯥꯜꯗ ꯅꯥꯏꯠ ꯀ꯭ꯂꯕꯀ ꯂꯩꯇ꯭ꯔꯣ? ꯄꯨꯟꯁꯤꯕ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ, ꯀꯩꯑꯕ ꯅꯥꯏꯠ ꯀ꯭ꯂꯕ ꯍꯥꯏꯕ? ꯌꯥꯝ ꯇꯣꯏꯅ ꯆꯠꯄ ꯃꯥꯜꯂꯤꯗ꯫ ꯑꯩꯅ ꯈꯪꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ, ꯑꯗꯣ ꯊꯥꯗꯤ ꯊꯥꯖꯗꯦ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯂꯩꯔꯝꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯈꯪꯗꯅ ꯅꯍꯥꯟꯅ ꯎꯐꯨꯟ ꯑꯣꯟꯈ꯭ꯔꯅꯤꯗ꯫ ꯑꯗ ꯏꯆꯟꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯐꯥꯎꯕꯗꯤ ꯆꯠꯇꯦꯗ, ꯁꯨꯝ ꯍꯪꯕꯩ ꯋꯥꯅꯤ꯫ ꯄꯨꯟꯁꯤꯕꯒ ꯁꯨꯝ ꯆꯠꯂꯗꯤ ꯑꯩꯁꯨ ꯆꯠꯄ ꯌꯥꯏꯌꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ꯫ ꯉꯁꯤꯗꯤ ꯊꯦꯡꯉꯅꯤ ꯆꯠꯄꯗꯣ, ꯆꯠꯄ ꯌꯥꯔꯔꯣꯏ꯫ ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯆꯠꯁꯦꯗ ꯄꯨꯟꯁꯤꯕ꯫ ꯆꯥꯛ ꯏꯁꯤꯡ ꯑꯩ ꯑꯗꯨꯝ ꯂꯣꯏ ꯄꯣꯔꯛꯑꯒꯦ꯫ ꯑꯗꯣ ꯐꯔꯦ, ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯉꯦ, ꯌꯨꯝꯗ ꯆꯪꯉꯣ꯫ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤꯀꯣ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯍꯧꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯂꯥꯛꯎꯀꯣ ꯌꯨꯝꯗ꯫ ꯑꯩ ꯐꯣꯟꯁꯦ ꯊꯝꯃꯒꯦ, ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯒꯦ꯫ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯑꯣꯡꯗꯅꯤ ꯏꯆꯟꯅ ꯍꯥꯏꯔꯛꯂꯤꯕꯗꯣ꯫ ꯄꯨꯟꯁꯤꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ꯫ ꯅꯨꯄꯥ ꯃꯥꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯕꯒ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄꯗ ꯎꯕꯗ ꯃꯃꯥꯅ, ꯏꯕꯨꯡꯉꯣ ꯆꯧꯕ, ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯌꯦꯡꯉꯨ ꯄꯨꯡꯁꯦ 3:30 ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤꯀꯣ꯫ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯕꯒꯤ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥ, ꯑꯩ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯐꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯏꯆꯟ ꯃꯆꯥ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯇꯦꯂꯦꯒ꯭ꯔꯥꯝ ꯒ꯭ꯔꯨꯞꯇ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯖ ꯂꯥꯛꯄ ꯃꯌꯥꯝ ꯑꯗꯨ ꯍꯟꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃꯅꯤ ꯃꯥꯅ ꯑꯣꯏꯔꯤꯕ꯫ ꯍꯤꯞꯅ ꯍꯤꯞꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣꯁꯨ ꯁꯣꯜꯂꯤ꯫ ꯍꯥꯟꯅꯗꯤꯕ ꯏꯆꯝ ꯆꯝꯕ ꯐꯣꯇꯣ ꯊꯥꯒꯠꯂꯤꯀꯥꯟꯗꯗꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯍꯧꯖꯤꯛꯁꯤꯅ ꯀꯩꯅꯣ ꯑꯃꯨꯛ ꯇꯣꯏꯕ꯫ ꯂꯨꯁ ꯑꯣꯏꯕ ꯐꯨꯔꯤꯠ, ꯖꯤꯝ ꯁꯥꯟꯅꯔꯨꯕꯒꯤ ꯀꯝꯄ꯭ꯔꯦꯁ ꯄꯦꯟ, ꯁ꯭ꯀꯔꯠꯀ ꯈꯔ ꯁꯦꯠꯄ ꯑꯣꯏꯔꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨ ꯌꯦꯡꯒꯦꯒ ꯑꯗꯥ ꯊꯥꯔꯛꯎꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯃꯍꯤꯛ ꯃꯈꯜ ꯑꯃꯅꯤꯀꯣ꯫ ꯑꯐꯕ ꯅꯨꯄꯥꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯀꯣꯛꯁꯤꯡꯁꯤꯗ ꯑꯐꯕ ꯑꯃꯠꯇꯗꯤ ꯈꯜꯂꯝꯃꯣꯏꯕ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯃꯤꯠꯇꯨꯗ
ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯑꯃꯠꯇꯗꯤ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯑꯐꯕ ꯋꯥꯈꯜꯗꯤ ꯑꯃꯠꯇ ꯈꯜꯂꯝꯃꯔꯣꯏꯑꯕ. ꯄꯥꯝꯃꯣꯏꯗ ꯂꯣꯏꯅ ꯍꯦꯛ ꯃꯥꯡꯉꯦꯕ ꯇꯧꯔꯤꯁꯦ. ꯑꯁꯨꯛ ꯆꯥꯎꯕ ꯁꯅꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯐꯕ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯌꯥꯎꯗ꯭ꯔꯖꯥꯠꯂꯥ? ꯑꯩ ꯋꯥꯈꯜꯁꯦ ꯈꯪꯗ꯭ꯔꯦꯗ. ꯂꯝꯕꯤꯗ ꯆꯠꯂꯤꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯃꯃꯤꯠꯁꯤꯡꯁꯦ ꯆꯨꯝꯅ ꯑꯝꯇ ꯌꯦꯡꯂꯝꯅ ꯃꯤꯒꯤ ꯃꯅꯤꯡꯒꯨꯝꯕ ꯑꯆꯤꯠ ꯑꯀꯣꯝ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯌꯦꯡ ꯂꯩꯔꯝꯗꯣꯏꯁꯦ. ꯐꯠꯇꯕ ꯃꯈꯩ ꯅꯨꯄꯥꯗ ꯂꯣꯏꯅ ꯂꯩꯔꯕꯅꯦꯕ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯣꯏꯗ, ꯑꯐꯕ ꯈꯔꯕꯨꯗꯤ ꯌꯥꯎꯔꯤ ꯄꯣꯠꯅꯤ. ꯐꯠꯇꯕ ꯃꯈꯣꯏꯁꯤꯡꯁꯤꯅ ꯅꯨꯄꯥ ꯑꯐꯕ ꯂꯩꯔꯝꯃꯕꯁꯨ ꯃꯣꯏꯅ ꯂꯣꯏ ꯆꯦꯟꯊꯍꯜꯂꯕꯅꯤ. ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯒꯤ ꯗꯥꯄꯨꯟꯁꯤꯕꯨꯗꯤ ꯀꯩꯝꯇ ꯇꯧꯗꯦ. ꯃꯥꯕꯨꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯅꯤꯗ. ꯑꯁꯨꯝꯅ ꯏꯆꯟ ꯃꯊꯟꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯦꯁꯦꯟꯖꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ. ꯏꯆꯟ ꯃꯆꯥꯁꯨ ꯀꯣꯜꯗꯣ ꯎꯕꯗ ꯄꯟꯕꯇ ꯉꯥꯏꯔꯤ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯑꯗꯝꯅꯤ. ꯑꯩꯅ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯦꯕ. ꯈꯥꯏꯗꯨꯝ ꯈꯥꯏꯖꯤꯟꯒꯦ. ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯐꯦꯁꯕꯨꯛꯀꯤ ꯐ꯭ꯔꯦꯟꯅꯤ, ꯏꯆꯝ ꯆꯝꯅ ꯁꯨꯝ ꯇꯤꯟꯅꯁꯤ ꯌꯥꯗ꯭ꯔꯣ? ꯑꯧ ꯌꯥꯏꯌꯦ, ꯇꯤꯟꯅꯁꯦ. ꯅꯪꯗꯤ ꯀꯥꯏꯗꯒꯤꯅꯣ? ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ? ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯒꯤꯅꯤ. ꯆꯍꯤ 15 ꯁꯨꯔꯦ. ꯏꯁ, ꯋꯥꯇꯥꯗꯤ. ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ. ꯃꯅꯤꯄꯨꯔꯒꯤ ꯀꯥꯏꯋꯥꯏ ꯃꯐꯝꯗꯒꯤꯅꯣ ꯍꯪꯉꯤꯕ? ꯑꯗꯨꯗꯤ ꯀꯣꯟꯅ ꯈꯪꯉꯣ. ꯅꯪꯒꯤ ꯐꯣꯇꯣꯁꯦ ꯌꯥꯝ ꯐꯖꯩ, ꯌꯥꯝꯅꯁꯨ ꯄꯥꯝꯃꯤꯕꯣ. ꯍꯥꯏꯔꯒ ꯏꯆꯟꯒꯤ ꯐꯣꯇꯣ ꯑꯃ ꯁꯤ ꯕꯤꯆꯇ ꯂꯩꯕꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯖꯤꯜꯂꯛꯏ. ꯏꯆꯟꯁꯨ ꯈꯔ ꯀꯥꯛꯂꯞꯅ, ꯅꯪꯅ ꯐꯖꯩ, ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯅꯪꯒꯤ ꯑꯇꯩ ꯐꯣꯇꯣ ꯈꯔ ꯊꯥꯔꯛꯎꯗꯅ. ꯑꯗꯨꯒꯤ ꯐꯣꯇꯣꯗꯣ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯏꯁ, ꯂꯣꯏꯔꯦꯍꯦ. ꯑꯣ, ꯂꯣꯏꯗ꯭ꯔꯤꯌꯦ, ꯍꯧꯕꯗ ꯉꯥꯏꯔꯤꯀꯣ. ꯁꯨꯝ ꯂꯣꯏꯅꯔꯒ ꯅꯪꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯗ. ꯑꯩꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯦ, ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤꯀꯣ. ꯌꯥꯝ ꯐꯔꯝꯃꯅꯤ. ꯅꯨꯄꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯌꯦꯡꯂꯒ ꯑꯐꯕ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂꯒ ꯂꯩꯔꯝꯃꯅꯦꯕ. ꯐꯖꯩ ꯀꯥꯏ, ꯁꯥꯟꯅꯕ ꯆꯠꯄꯒꯤ ꯀꯝꯄ꯭ꯔꯦꯁ ꯄꯦꯟ ꯁꯦꯠꯄ ꯑꯁꯤꯕꯨ ꯂꯣꯏꯔꯦ. ꯌꯥꯔꯦ ꯕꯦꯕꯤ, ꯁꯥꯎꯔꯅꯨꯁꯦ. ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯎꯅꯁꯤ ꯌꯥꯕ꯭ꯔꯣ? ꯅꯪꯁꯨ ꯄꯨꯔꯥ ꯌꯥꯏꯍꯦ. ꯅꯪ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯈꯪꯂꯣ ꯅꯪꯕꯣ? ꯑꯩ ꯅꯨꯄꯤꯕꯨꯗꯤ ꯊꯤꯔꯦꯗ, ꯑꯗꯣ ꯈꯥꯏꯅꯔꯗꯧꯕꯅꯤ. ꯀꯩꯁꯨ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦꯕ ꯑꯩꯅ. ꯏꯁ, ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯌꯥꯝ ꯑꯞꯗꯦꯠ ꯑꯣꯏꯗꯕ. ꯑꯩꯒꯤ ꯑꯄꯥꯝꯕꯤꯕꯁꯨ ꯉꯝꯗꯦ, ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯤꯗ, ꯌꯥꯝ ꯅꯥꯒꯜꯂꯦꯕ. ꯌꯥꯔꯁꯦ, ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ. ꯅꯪꯒ ꯑꯩꯒꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯦ. ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯍꯥꯏꯁꯤꯅꯤ. ꯐꯣꯟꯗꯣ ꯊꯝꯃꯣ. ꯅꯇꯨꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨ. ꯅꯇꯨꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ, ꯂꯋꯥꯏ ꯅꯨꯄꯥꯁꯤꯗꯤ. ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯃꯛ ꯃꯆꯤꯟꯗꯣ ꯈꯨꯝꯂꯛꯏ. ꯏꯁ, ꯅꯪꯅ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯒꯦꯔꯥ ꯆꯥꯎꯈꯠꯇꯦ ꯍꯥꯏꯒꯦꯔꯥ, ꯑꯩꯗꯤ ꯀꯩꯁꯨ ꯁꯥꯎꯕꯤꯔꯣꯏꯗ. ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯈꯪꯉꯕꯣ? ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯅꯪꯕꯨ ꯄꯥꯝꯖꯔꯨꯕꯒꯤꯅꯤ. ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯣꯏꯅ ꯇꯥꯖꯔꯒꯦ, ꯂꯣꯏꯅ ꯌꯥꯖꯔꯦ ꯍꯥꯏꯔꯤꯕ. ꯅꯨꯄꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯆꯤꯜꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣꯕ ꯍꯥ? ꯑꯩꯒꯤ ꯆꯥꯅ ꯊꯣꯏꯔꯕꯤ, ꯅꯪꯒꯤ ꯅꯨꯄꯥꯅ ꯏꯁꯥꯅ ꯑꯣꯏꯕꯤ ꯅꯪꯉꯣꯟꯗ ꯈꯠꯇꯅ ꯀꯅꯥꯗ ꯑꯃꯨꯛ ꯈꯠꯂꯨꯅꯤ? ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯕ ꯅꯨꯄꯥ ꯅꯠꯇꯦꯀꯣ ꯑꯩ. ꯌꯥꯝꯅ ꯂꯣꯌꯦꯜ ꯑꯣꯏꯕ ꯃꯤꯁꯛ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯌꯦ. ꯐꯖꯩꯍꯦ ꯏꯕꯨꯡꯉꯣ, ꯋꯥꯇꯥ ꯐꯥꯎꯗꯤ ꯁꯦꯠꯇꯠꯂꯦ. ꯊꯝꯖꯔꯒꯦ, ꯑꯩꯒꯤ ꯃꯤꯔꯦꯝ ꯆꯥꯅ ꯊꯣꯏꯔꯕ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯆꯟꯅ ꯐꯣꯟ ꯑꯗꯨ ꯄꯠ ꯀꯛꯊꯠꯂꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯔꯦ. ꯏꯆꯟꯁꯨ ꯉꯥꯏꯍꯥꯛ ꯄꯨꯟꯁꯤꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯕꯅ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯟꯗꯨ ꯊꯝꯅꯔꯦ. ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯌꯨꯛꯇꯨ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯂꯦ. ꯄꯨꯟꯁꯤꯕꯅ ꯏꯆꯟ ꯃꯆꯥꯗ ꯀꯣꯜ ꯇꯧꯔꯛꯏ. ꯍꯜꯂꯣ ꯏꯆꯟ ꯃꯆꯥ, ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯆꯠꯂꯨꯔꯁꯤꯔꯣ? ꯑꯩ ꯊꯣꯛꯂꯛꯑꯒ ꯌꯥꯔꯕꯣ? ꯑꯗꯣ ꯀꯩꯗ ꯆꯠꯇꯣꯏꯅꯣꯗ ꯄꯨꯟꯁꯤꯕ? ꯒꯥꯔꯤ ꯑꯆꯧꯕꯕꯨ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ, ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯌꯥꯕ꯭ꯔꯣ? ꯍꯣꯏ, ꯑꯗꯣ ꯀꯔꯤ ꯒꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯊꯥꯔꯅꯤ. ꯏꯁ, ꯄꯩꯁꯥꯒ ꯌꯥꯝ ꯄꯥꯏꯔꯤ ꯖꯥꯠꯅꯤꯅꯦ. ꯀꯥꯏꯗꯩꯅꯣꯗ, ꯃꯑꯣꯡꯒꯤ ꯋꯥꯅꯤ. ꯍꯣꯏ ꯌꯥꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯒꯦ. ꯑꯩ ꯉꯥꯏꯔꯝꯃꯒꯦꯀꯣ. ꯊꯥꯎ
ꯊꯥꯎꯗꯨꯅ ꯑꯩ ꯍꯟꯕꯤꯔꯒꯦꯕ꯫ ꯑꯗꯣ ꯗꯥ ꯄꯨꯟꯁꯤꯕ, ꯅꯪꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯃꯅꯥꯛꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯑꯣꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯂꯣꯏꯁꯤꯜꯂꯝꯃꯣ, ꯀꯨꯏꯅꯗꯤ ꯉꯥꯏꯔꯒꯨꯝꯁꯤꯀꯣ꯫ ꯍꯣꯏ ꯗꯥ ꯄꯨꯟꯁꯤꯕ꯫ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯐꯤ ꯃꯔꯣꯜꯗꯨ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯄꯨꯟꯁꯤꯕꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯏꯆꯟ ꯎꯗꯕꯗꯨꯗ ꯐꯣꯟꯗꯨ ꯇꯧꯁꯤꯜꯂꯛꯏ꯫ ꯐꯣꯟꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯏꯆꯟꯁꯨ ꯄꯨꯟꯁꯤꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯕꯣꯗꯤꯀꯣꯟ ꯇꯞ ꯅꯞꯄ ꯑꯃꯨꯕ ꯃꯆꯨꯒꯤ ꯑꯃ ꯁꯦꯠꯂꯒ ꯊꯦꯛ ꯊꯦꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯏꯆꯟ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯟꯒ꯭ꯂꯥꯁ ꯑꯃꯨꯕ ꯑꯗꯨꯃꯒ ꯂꯥꯛꯂꯤꯕꯗꯨ ꯌꯦꯡꯂꯒ ꯄꯨꯟꯁꯤꯕ, ꯍꯥꯏꯐꯦꯠꯇꯤ ꯅꯥꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯊꯦꯛ ꯊꯦꯛꯇꯅꯒ ꯃꯤꯁ ꯊꯣꯛꯄꯗꯒꯤ ꯃꯍꯦꯜꯂꯦꯕ꯫ ꯃꯈ꯭ꯋꯥꯡꯁꯤ ꯇꯦꯛꯈꯤꯒꯗ꯭ꯔꯕꯕꯨ ꯄꯥꯈꯠꯂꯤꯗ ꯇꯧꯔꯤꯁꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ꯫ ꯈꯨꯗꯥꯡꯁꯤ ꯄꯥꯏꯔꯒ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛ ꯆꯤꯡꯁꯤꯜꯂꯗꯤ ꯆꯪꯁꯤꯜꯂꯛꯈꯤꯁꯅꯨ, ꯆꯞ ꯆꯥꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯊꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯏꯆꯟꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯏꯆꯟ ꯃꯆꯥ ꯄꯨꯟꯁꯤꯕꯗ ꯃꯈꯨꯠꯇꯨ ꯄꯤꯔꯛꯏ꯫